Sangol kalna thogoli nanthok pangam ledra khanna makhoi sumai leiduna cheli seloi gi manayami sagol kaya adugaluina na makhoi gi maiki tamna tanarakpani puyanu mi paina masado thak thak nikna yangoi sagol asira tongli itap tapna so haijaragli lebasira angamba changi oina tongnarasira ngorokhinu puyanu makhoi gi lan miyami aduga aigina kadai nangi so ai leirisidi nangi bu kari watkani sagol thori banupado nushiba matau uttuna khara khajik leisilaga puyanu da haiphet yenglai puyanu su amuk makha tai kaidawni wana sangna chalaga kana phamsu leiroi ngaikho puyanu nushi wari saduna mate kharali chatkhisi hojik pu nushi wari saba changkhigadro kanana khangba mikubasina aroi boy kibasu haina jade thongna leina wanganguba laira lamjani thongna phodok pangamde aina thongna hapkani seloi mangondagi nangna kaisu taba nate nokna pangal chang yengnagadabani puyano kaidawrage ngasidi nangse hena nusirai asukluraba tanja sida aibu hena nushibadi aigi laiba phabani puyano hainingba wamata hayudana kari hayu haino aigi punsina leiringai kawba ngamoidaba wahai ama ningsinglibra nang ai khuntakki lampak machinda thengnakhibado karamna kawbani puyano ai ningsingli numittuda aina nangbu uzaki mikuptuda aina khanki kari khaliba irem lemna leizaba asangbu chumai amagumna ningthizaba nahakpu kanagi macha oirabano haina aina khanki madugi matungdi makhata sipuyano ani suboina nangna sansenduna lakpada lawyai lambida amuk thengnaki mikuptudasu aina khanki kari khaliba lawyai lambi phauduna khama keida sansenba chatpadi awang macha oiramba yai haina khanki chummidana puyano nangna khaliba dode ahum subo oina ningthaukolda thengnaki ai sumukna yengba lakhi kanha kana sanagani haibadi khangde kanhagi michangda leigani haibasu khangkhide adubu gaidawraba nahaksu saruk yaduna leiramli aisu nangi michangda leikhi nahaknasu khuman macha adubu maithiba pikhi makhade khangde ikaireda haidokpa karino taningba wadi amatasu haidre thaudok singaduna maram oiragani nang ai sagol mathak asida punna tongduna chatliba puyano kaigino ikhangde khanghaudana adumna toini kauribadi kairabro sibo kai haibana teda aidi mihuse soisai lawi haigi tobani makhoi gi sagol naksilagle khonjel hongna tarakle chinglarunu siyedana wahiduna thongnani lambina leiri makhai leptana samthongbiyo seloi hoige kangbu yausilakle makhau pongna seloina asumna laurakle hai kanai tana chendori lepo hairadi kok lepodana kayada anam kalibano sirabasu si hinglabasu hing mai leidunadi chelaroi khanna thambaugi sagoldo lepi chap launa khami seloido onsinduna hairakle nathongna leiradi aiga changyeng tongnasi nahakki lanmi sing adu thadoko pangdaba tawguno ngamba khonjal hauna noktuna seloi manasu karimnarakli kari nangumba manasu adumna hek haiba saradana yengnaba taredana kanade matam manghanganu haunaba tawsi asumna seloi amadi laira macha thambo akanba mawungda khut thanarai angam bahatnarasi haibagi matadani nupani duna khut sonarakpa mathawna lei seloisu maringjel khabani thambausu pakne hekta henjina bangamde makhoi anigi matawdu ayengba puyanu mahakti pakhalakle mamai thangda tapna asum laira macha thambawna lakjaba helakle seloi gi aroiba sor holamdai mikupta achanba manai ama sensilaktuna thambogi mabuk asida
ꯂꯦꯡꯈꯤꯕꯅꯤ ꯄꯨꯌꯥꯅꯨ ꯄꯥꯈꯠꯂꯤ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯄꯨꯌꯥꯅꯨꯅ ꯃꯥꯅ ꯉꯝꯂꯤ ꯈꯟꯅ ꯁꯦꯂꯣꯏꯗꯨ ꯍꯔꯥꯎꯖꯩ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯉꯝꯂꯕꯁꯨ ꯃꯥꯅ ꯃꯥꯏ ꯄꯥꯛꯂꯤ ꯄꯨꯌꯥꯅꯨ ꯃꯍꯥꯛꯀꯤ ꯑꯣꯏꯔꯅꯤ ꯁꯤꯅꯤ ꯁꯦꯂꯣꯏ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯏꯈꯦꯡꯅ ꯌꯣꯝꯂꯕ ꯊꯝꯕꯧ ꯂꯩꯃꯥꯏꯊꯛ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯨꯌꯥꯅꯨ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯀꯞꯄ ꯍꯧꯔꯛꯂꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯅ ꯎꯔꯤꯕ ꯑꯁꯤꯕꯨ ꯃꯁꯤꯔꯣ ꯅꯍꯥꯛꯀꯤ ꯆꯥꯡꯌꯦꯡ ꯍꯥꯏꯕꯗꯣ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯤ ꯑꯋꯥꯕ ꯃꯇꯧꯗ ꯊꯝꯕꯧ ꯃꯍꯥꯛꯅꯁꯨ ꯍꯥꯏꯔꯛꯂꯤ ꯄꯨꯌꯥꯅꯨ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔ ꯃꯥꯜꯂꯦ ꯑꯩ ꯆꯠꯀꯗꯧꯔꯦ ꯄꯨꯌꯥꯅꯨ ꯑꯩꯗꯤ ꯀꯅꯥꯗ ꯁꯤꯟꯅꯔꯝꯒꯦ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ ꯄꯨꯌꯥꯅꯨ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤꯗ ꯅꯪꯕꯨ ꯄꯨꯕ ꯉꯝꯈꯤꯗ꯭ꯔꯦ ꯀꯔꯤꯒꯤ ꯑꯗꯨꯝ ꯍꯥꯏꯔꯤꯅꯣ ꯃꯤꯀꯨꯞꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤꯅꯦ ꯍꯧꯒꯠꯂꯣ ꯆꯠꯀꯗꯕ ꯂꯝꯕꯤ ꯁꯥꯡꯉꯦ ꯄꯨꯌꯥꯅꯨ ꯅꯪ ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨ ꯑꯩꯅ ꯇꯥꯅꯤꯡꯕꯗꯣ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯏꯁꯥꯕꯤ ꯑꯩ ꯄꯦꯜꯂꯦ ꯄꯨꯌꯥꯅꯨ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯤ ꯑꯗꯨꯕꯨ ꯄꯨꯌꯥꯅꯨ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯆꯥ ꯑꯩꯕꯨ ꯍꯜꯂꯛꯄ ꯃꯍꯥꯛ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯈꯤꯒꯅꯤ ꯃꯃꯧ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯏꯃꯥꯗꯣ ꯌꯥꯝꯅꯁꯨ ꯍꯔꯥꯎꯍꯧꯕꯅꯤ ꯅꯪ ꯏꯃꯥꯕꯨꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯄꯨꯌꯥꯅꯨ ꯅꯪꯗꯤ ꯂꯩꯍꯧꯀꯣ ꯑꯩꯗꯤ ꯆꯠꯂꯒꯦ ꯄꯨꯌꯥꯅꯨ ꯑꯩ ꯆꯠꯂꯦ ꯃꯤꯀꯨꯞꯇꯨꯗ ꯊꯝꯕꯧꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯐꯪꯂꯕ ꯄꯨꯌꯥꯅꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤ ꯊꯝꯕꯧꯒꯤ ꯃꯕꯨꯛꯇ ꯂꯦꯡꯁꯤꯜꯂꯤꯕ ꯊꯥꯡꯗꯨ ꯄꯨꯌꯥꯅꯨ ꯃꯍꯥꯛꯅ ꯐꯠ ꯂꯧꯊꯣꯛꯏ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯕꯨ ꯁꯦꯂꯣꯏꯅ ꯐꯠ ꯈꯝꯂꯛꯏ ꯉꯥꯏꯈꯣ ꯄꯨꯌꯥꯅꯨ ꯃꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯅꯍꯥꯛꯇꯤ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯀꯗꯕꯅꯤ ꯅꯪ ꯁꯤꯈꯤꯕ ꯌꯥꯔꯣꯏꯅꯤ ꯄꯨꯌꯥꯅꯨ ꯁꯥꯎꯅ ꯁꯦꯂꯣꯏꯗ ꯑꯣꯟꯁꯤꯜꯂꯤ ꯂꯥꯟꯗ ꯅꯝꯊꯥꯛ ꯇꯧꯕ ꯅꯊꯧꯅꯥ ꯔꯤꯟꯖꯤꯟ ꯌꯥꯎꯗꯕ ꯅꯪꯒꯨꯝꯕ ꯑꯃꯒ ꯍꯤꯡꯃꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯊꯋꯥꯏ ꯃꯥꯡꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏ ꯅꯪꯁꯦ ꯏꯈꯨꯠ ꯆꯜꯂꯕꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯒꯤ ꯈꯨꯕꯥꯡꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯍꯥꯛꯅ ꯁꯦꯝꯕ꯭ꯔꯥ ꯇꯧꯅꯨ ꯄꯨꯌꯥꯅꯨ ꯅꯁꯛ ꯈꯔ ꯐꯖꯔꯦ ꯍꯥꯏꯗꯅ ꯑꯗꯨꯝꯅ ꯅꯥꯄꯜ ꯇꯧꯒꯅꯨ ꯑꯩꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯂ ꯅꯥꯄꯜ ꯇꯧꯔꯤꯕꯁꯦ ꯅꯤꯡꯊꯧꯒꯤ ꯁꯪꯒꯅꯤ ꯍꯥꯏꯗꯅ ꯅꯍꯥꯛꯅ ꯅꯥꯄꯜ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯅꯍꯥꯛꯀꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯀꯔꯤ ꯋꯥꯍꯩ ꯍꯩꯖꯤꯟꯗꯨꯅ ꯅꯪꯅ ꯅꯤꯡꯊꯧꯕꯨ ꯁꯨꯝꯂꯤꯕꯅꯣ ꯀꯥꯟꯅꯔꯣꯏ ꯄꯨꯌꯥꯅꯨ ꯁꯒꯣꯜ ꯊꯛ ꯑꯁꯤꯗ ꯀꯥꯈꯠꯂꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯪꯕꯨ ꯂꯦꯟꯅꯗꯨꯅ ꯄꯨꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯍꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯈꯤꯗꯦ ꯄꯤꯁꯨ ꯄꯤꯔꯣꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯄꯨꯌꯥꯅꯨ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯥ ꯅꯪ ꯅꯨꯄꯥ ꯅꯠꯇꯦ ꯄꯨꯌꯥꯅꯨ ꯏꯅꯥꯛꯇ ꯂꯩꯖꯧ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯐꯕꯅꯤ ꯆꯠꯁꯤ ꯄꯨꯌꯥꯅꯨ ꯑꯩ ꯆꯠꯂꯣꯏ ꯑꯩꯅ ꯅꯝꯗꯅ ꯄꯨꯔꯕꯗꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯅꯊꯧꯅꯥ ꯎꯠꯂꯒ ꯅꯪꯒꯤ ꯀꯔꯤ ꯇꯣꯡꯖꯕꯅꯣ ꯃꯔꯩ ꯇꯧꯒꯅꯨ ꯄꯨꯌꯥꯅꯨ ꯆꯠꯅꯕ ꯇꯧꯁꯤ ꯊꯦꯡꯈꯤꯅꯤ ꯑꯩꯗꯤ ꯍꯩꯈ꯭ꯔꯦ ꯑꯩꯗꯤ ꯆꯠꯂꯣꯏ ꯅꯁꯥ ꯁꯥꯒꯜ ꯂꯥꯛꯇꯨꯅ ꯆꯤꯡꯕꯗꯨꯔꯥ ꯅꯍꯥꯛꯅ ꯄꯥꯝꯂꯤꯁꯦ ꯑꯅꯝ ꯀꯜꯂꯤ ꯄꯨꯌꯥꯅꯨꯁꯨ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯂꯣꯏ ꯃꯍꯥꯛꯅ ꯄꯨꯌꯥꯅꯨꯕꯨ ꯁꯒꯣꯜ ꯊꯛꯇ ꯆꯤꯡꯈꯠꯂꯤ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯁꯦꯂꯣꯏꯅ ꯄꯨꯌꯥꯅꯨ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ ꯄꯨꯌꯥꯅꯨ ꯌꯥꯝꯅ ꯀꯞꯆꯩ ꯃꯥꯕꯨ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯁꯦꯂꯣꯏꯅ ꯇꯥꯈꯤꯗꯦ ꯂꯝꯕꯤ ꯇꯪꯈꯥꯏ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗ ꯄꯨꯌꯥꯅꯨ ꯁꯒꯣꯜ ꯊꯛ ꯑꯁꯤꯗꯒꯤ ꯆꯣꯡꯊꯈ꯭ꯔꯦ ꯁꯦꯂꯣꯏꯗꯣ ꯌꯥꯝ ꯁꯥꯎꯅ ꯁꯒꯣꯜꯗꯣ ꯂꯦꯞꯅꯕ ꯍꯣꯠꯅꯩ ꯂꯩꯃꯥꯏꯗ ꯇꯥꯔꯕꯤ ꯄꯨꯌꯥꯅꯨ ꯆꯩꯅꯥ ꯈꯖꯤꯛ ꯈꯥꯡꯉꯤ ꯃꯈꯣꯡꯗ ꯈꯔ ꯍꯨꯕꯥꯠꯂꯤ ꯑꯉꯝꯕ ꯁꯦꯂꯣꯏ ꯃꯌꯥꯝꯅ ꯁꯥꯎꯅ ꯄꯨꯌꯥꯅꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯀꯤ ꯇꯨꯡꯖꯨꯡꯕ ꯐꯥꯎꯅ ꯄꯨꯌꯥꯅꯨ ꯃꯍꯥꯛꯁꯨ ꯁꯦꯂꯣꯏꯗ ꯇꯞꯅ ꯌꯦꯡꯈꯠꯂꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯁꯦꯂꯣꯏꯒꯤ ꯈꯨꯕꯥꯛ ꯑꯗꯨꯅ ꯄꯨꯌꯥꯅꯨ ꯃꯍꯥꯛꯀꯤ ꯅꯧꯔꯕꯤ ꯃꯥꯏꯊꯣꯡꯗ ꯁꯥꯍꯨꯝ ꯀꯟꯅ ꯈꯪꯊꯥ ꯊꯥꯖꯜꯂꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯄꯨꯌꯥꯅꯨ ꯆꯩꯅꯥ ꯐꯅ ꯐꯪꯂꯕꯁꯨ
ꯇꯨꯛꯊꯗꯨꯅ ꯂꯩꯈꯤ ꯁꯦꯂꯣꯏ ꯃꯥꯁꯨ ꯃꯆꯤꯡ ꯑꯃꯅꯤ ꯁꯥꯎꯔꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤ ꯄꯨꯌꯥꯅꯨꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯤ ꯁꯒꯣꯜ ꯑꯁꯤꯗ ꯊꯧꯔꯤ ꯇꯤꯡꯗꯨꯅ ꯄꯨꯌꯥꯅꯨꯕꯨ ꯁꯥ ꯁꯟ ꯆꯤꯡꯕꯒꯨꯝ ꯂꯝꯕꯤ ꯑꯁꯤꯗ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯂꯤ ꯄꯨꯌꯥꯅꯨ ꯃꯃꯥꯏꯗꯨ ꯄꯤꯔꯥꯡꯅ ꯄꯨꯡꯊꯨꯝꯅꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯩꯅꯔꯝꯕ ꯃꯤꯌꯥꯝꯗꯣ ꯀꯨꯝꯍꯩ ꯑꯃꯒꯨꯝꯅ ꯌꯦꯡꯅꯔꯤ ꯎꯐꯨꯟ ꯊꯥꯡꯂꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯨꯌꯥꯅꯨꯕꯨ ꯆꯤꯡꯗꯨꯅ ꯗꯨꯃꯛ ꯆꯠꯂꯤ ꯑꯉꯝꯕ ꯁꯦꯂꯣꯏ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃꯒ ꯂꯣꯟꯅ ꯎꯅꯔꯝꯗꯨꯅ ꯂꯩꯔꯝꯕ ꯂꯣꯟꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯕ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯇꯕ ꯂꯝꯆꯠ ꯆꯨꯝꯗꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯂꯣꯏ ꯃꯥꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯄꯨꯌꯥꯅꯨ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯁꯤꯖꯤꯜꯂꯝꯃꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯗꯨꯅ ꯆꯤꯡꯂꯒ ꯄꯨꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯈꯪꯍꯟꯈꯤ ꯁꯦꯂꯣꯏꯒꯤ ꯑꯣꯏꯗ ꯋꯥꯍꯩ ꯑꯁꯤꯕꯨ ꯇꯥꯔꯒ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯄꯨꯌꯥꯅꯨꯕꯨ ꯍꯪꯒꯣꯏꯅ ꯌꯦꯡꯅꯈꯤ ꯂꯝꯆꯠ ꯆꯨꯝꯗꯕꯤ ꯑꯃꯒꯨꯝꯅ ꯎꯅꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯄꯨꯌꯥꯅꯨ ꯑꯃꯗꯤ ꯁꯦꯂꯣꯏꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟꯁꯨ ꯁꯦꯝꯈꯤ ꯃꯀꯣꯛ ꯂꯩꯕ ꯁꯦꯂꯣꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯁꯥꯗꯨꯅ ꯃꯍꯥꯛꯅ ꯄꯨꯌꯥꯅꯨꯕꯨ ꯂꯧꯕꯤꯈꯤ ꯄꯨꯌꯥꯅꯨꯒꯤ ꯃꯔꯥꯜ ꯑꯗꯨꯕꯨꯁꯨ ꯉꯥꯛꯄꯤꯔꯁꯤ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯁꯦꯂꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯈꯜ ꯃꯌꯥꯝꯁꯤ ꯄꯨꯌꯥꯅꯨ ꯃꯍꯥꯛꯅꯗꯤ ꯎꯕ ꯃꯔꯝꯅ ꯄꯨꯌꯥꯅꯨ ꯃꯥꯗꯤ ꯁꯦꯂꯣꯏꯕꯨ ꯍꯦꯟꯅ ꯍꯪꯒꯣꯏꯕ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯄꯥꯟꯕ ꯂꯩꯕꯥꯛꯅꯤ ꯂꯥꯏꯔ ꯂꯝꯖꯥ ꯊꯝꯕꯧꯒꯤꯗꯃꯛꯇꯤ ꯃꯥꯅ ꯃꯅꯤꯜ ꯑꯃꯠꯇ ꯍꯩꯅꯗꯦ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇꯁꯨ ꯍꯩꯅꯈꯤꯗꯦ ꯑꯁꯤꯕ ꯃꯥꯇꯅ ꯃꯥꯡꯖꯈꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯇꯅ ꯑꯋꯥꯕ ꯅꯪꯖꯈꯤ ꯑꯉꯣꯝ ꯆꯅꯨ ꯄꯨꯌꯥꯅꯨ ꯍꯧꯖꯤꯛꯇꯤ ꯂꯨꯋꯥꯡ ꯁꯂꯥꯏꯗ ꯇꯤꯜꯂꯔꯦ ꯂꯨꯋꯥꯡ ꯁꯦꯂꯣꯏꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯔꯦ ꯁꯦꯂꯣꯏ ꯃꯥꯅꯗꯤ ꯄꯨꯌꯥꯅꯨꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯃꯔꯝ ꯑꯁꯤꯅ ꯄꯨꯌꯥꯅꯨꯕꯨ ꯂꯨꯅ ꯇꯧꯖꯩ ꯅꯨꯡꯁꯤꯅ ꯊꯝꯖꯩ ꯑꯗꯨꯕꯨ ꯄꯨꯌꯥꯅꯨ ꯃꯍꯥꯛꯅꯗꯤ ꯁꯦꯂꯣꯏꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯁꯦꯂꯣꯏꯒꯤ ꯋꯥꯈꯜ ꯈꯟꯈꯤꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯨꯋꯥꯡ ꯁꯦꯂꯣꯏꯗꯨ ꯂꯣꯏꯅꯕꯤ ꯄꯨꯌꯥꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯪꯂꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯁꯥꯎꯔꯤꯕ꯭ꯔꯥ ꯄꯨꯌꯥꯅꯨ ꯈꯨꯝꯗꯦ ꯃꯈꯥ ꯇꯥꯏ ꯁꯦꯂꯣꯏꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯁꯥꯎꯈꯤꯅꯤ ꯅꯪ ꯑꯩ ꯂꯩꯃꯤꯟꯅꯔꯛꯄ ꯊꯥ 2 ꯃꯄꯨꯡꯗꯤ ꯐꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯅꯪꯗꯤ ꯑꯩꯕꯨ ꯀꯧꯕꯤꯗꯦ ꯇꯞꯅ ꯈꯨꯝꯂꯛꯏ ꯄꯨꯌꯥꯅꯨꯁꯨ ꯃꯇꯝ ꯈꯔꯒ ꯂꯧꯈꯤꯒꯦ ꯀꯥꯏꯗꯦ ꯅꯪꯅ ꯂꯧꯅꯤꯡꯕ ꯃꯇꯝ ꯑꯗꯨ ꯐꯥꯎ ꯂꯧ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯄꯦꯟꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯅꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯗꯨ ꯍꯧꯈ꯭ꯔꯦ ꯃꯗꯨ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯕꯅꯤ ꯅꯍꯥꯛꯀꯤ ꯃꯤꯡꯊꯣꯜ ꯑꯣꯜꯂꯕꯅꯤ ꯄꯨꯌꯥꯅꯨ ꯑꯩ ꯈꯪꯏ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯑꯩ ꯍꯤꯡꯅ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯁꯤꯕ ꯉꯝꯗꯅ ꯍꯤꯡꯂꯤꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣꯝꯅ ꯋꯥꯈꯜ ꯊꯦꯟꯈꯤꯅꯨ ꯑꯗꯣꯝꯅ ꯈꯟꯈꯤꯅꯨ ꯄꯨꯌꯥꯅꯨ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯐꯔꯦ ꯄꯣꯊꯥꯍꯧꯔꯣ ꯑꯩ ꯊꯣꯛꯂꯒꯦ ꯁꯦꯂꯣꯏꯗꯨ ꯇꯞꯅ ꯊꯣꯛꯈꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯖꯗ ꯄꯨꯌꯥꯅꯨ ꯃꯪꯗꯨꯅ ꯂꯩꯍꯧꯏ ꯀꯔꯤ ꯄꯥꯎꯕ ꯂꯩꯔꯕꯅꯣ ꯈꯪꯗꯦ ꯁꯦꯂꯣꯏꯒꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯂꯨꯋꯥꯡꯇꯣꯟꯗꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯁꯨꯕꯨ ꯎꯔꯒ ꯃꯕꯣꯛ ꯀꯨꯟꯗꯥꯂꯩꯅ ꯍꯪꯂꯛꯏ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯂꯨꯋꯥꯡꯇꯣꯟ ꯑꯕꯣꯛ ꯂꯩꯃ ꯅꯁꯨ ꯂꯥꯛꯏꯌꯦ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ ꯉꯁꯤꯗꯤ ꯏꯅꯥꯛꯇ ꯉꯟꯅ ꯂꯥꯛꯏꯗꯅ ꯑꯕꯣꯛ ꯂꯩꯃꯕꯨ ꯀꯔꯤꯝꯇ ꯎꯕꯤꯗ꯭ꯔꯕꯣ ꯇꯧꯔꯤꯔꯤ ꯀꯨꯝꯍꯩ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯗꯅ ꯂꯨꯋꯥꯡꯇꯣꯟ ꯑꯣꯍꯣ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯂꯥꯛꯇꯅ ꯅꯨꯄꯥ ꯈꯨꯗꯤꯡ ꯂꯥꯡ ꯊꯥꯛꯂꯤꯁꯦ ꯑꯕꯣꯛꯄꯨ ꯑꯃꯠꯇ ꯎꯕꯤꯗ꯭ꯔꯕꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯂꯨꯋꯥꯡ ꯄꯤꯕ ꯃꯈꯩ ꯃꯉꯣꯟꯗ ꯂꯣꯏꯅ ꯉꯥꯎꯅꯔꯦ ꯇꯧꯔꯤꯁꯦ ꯑꯕꯣꯛ ꯂꯩꯃ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤꯅꯦ ꯃꯁꯦ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯕꯨꯡ ꯂꯨꯋꯥꯡ ꯁꯦꯂꯣꯏꯕꯕꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯐꯥꯕꯤꯕ ꯑꯣꯏꯔꯝꯅꯤ ꯃꯣꯃꯣ ꯅꯣꯛꯂꯒ ꯂꯥꯡ ꯊꯥꯛꯏ ꯃꯤꯠꯌꯦꯡꯅꯅꯦ ꯈꯣꯏ ꯆꯨꯞꯄꯤꯑꯕꯣ ꯃꯥꯅ ꯂꯥꯛꯄ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯂꯨꯋꯥꯡ ꯅꯨꯡꯁꯥꯕꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯝꯃꯤ ꯍꯥꯏꯗꯅ ꯅꯨꯡꯁꯥꯕꯗꯨ ꯅꯕꯨꯡꯒꯤ ꯆꯩꯔꯥꯛ ꯐꯪꯈꯤꯕꯗꯥꯏ ꯃꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯁꯨ ꯃꯉꯥꯏꯔꯦ ꯂꯨꯋꯥꯡ ꯅꯨꯡꯁꯥꯕꯅ ꯍꯧꯕꯗꯤ ꯑꯣꯏꯔꯝꯂꯣꯏ ꯃꯍꯥꯛꯅ ꯂꯥꯡ ꯊꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯇꯝꯗꯨꯗ ꯑꯩꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯑꯩ ꯉꯥꯡꯈꯤꯗꯕꯅꯤ
Nabung seloinadi yam na pamzaba malini yam nungsizaba su malida. Khoi bu chupo lang bu thapo tawrani adum sumkhiba tabani uru hek ungdana ngahanduna thamkhredana. Namai be manasu luna tawbiba uini luwangton. Hoi masak phajabi puyanuna makhoi de loina sumkhrabani. Naksaludaba ai khaktani mana summa ngamjese. Nang na pamliba sina karino. Abok reima ai ge pamba male. Karira luwangton hayo ta sidana. Abok reima na sune yam lai na ngomgadaba thabakni. Hoi ni karino hayo. Hidak amatak ne sembiyo abok reima. Kari hidak. Puyanu gidamak. Karamba makhagi hidak. Puyanu bune mayam na hangoina ba hidak. Sing labra luwangton. Hoi abok sing le gidi. Sem de sembiyo ay na thokpa dawsage. Ay bu jinarakani masidi. Pakhat kano bo nasu luwangton na phanaba sinzage. Abok kabarim talay na haloy. Madu boyradi phay. Ahal thangda ay bu ikaiba pibadi nang pakpuni ko luwangton. Nasu bu thajabiyo abo hidak to da sembiyo. Masu luwangton gi apamba se araiba thabak tinati munna khali kundale. Aduga pakhum pirakli. Phare luwangton hayeng nganna lau ai semduna ne thamlam lage. Nungai da bo adubune luwangton posak ama khakti wali ai gi nakta leite. Karai da phangba posak no bo nasu ekta thiruge. Umang ama da hekta phangbani abok na masak take nang khara heklau. Phane bo nasu na ngamna ba thizarake hidak tu da suhen bingano. Lao asum da jangsi hidak pambido ai masak takpige. Kundale amadi luwangton manung da punna changki aron bawa kaya amata naki phattalaw sing kaya amasu khanarami. Numidangi matam oisinki seloigi apokpa amadi apokpi mamau puyanugi oiba matangda wari kupthana sanai. Nakanda luwangton subhamli. Seloigi mapai bungun hari. Mama, imo phajabi maphangba gaisi. Masisu mahau mo iramidana. Hoini mapa lambi sorok sidani imogi wari ngangtani linariba. Luwang macha makhaisi imo da loina ngamnaraponi. Mama kalakpa yami yengsinba yami. Namo ibe masay mapanga thokan bayaba nattiko. Kari thabak pulaydana mapan thokluni haibagi luna nana imungda sumlaijasanu. Imong ni haidana adok thagat pagi wa sunati. Aigi imong puyanu se onthok na su phajakre mama. Adubudi aigi imong ni dana nacha luwang seloina thirakpa namong ni dana. Ahal anigi wari duda luwang ton masu yausilakli. Khajik yaningdaba uttuna. Yam harau kinuima. Thaudok wathok yam watliko thoktoba. Haima karino ni masibo. Ima aidine wayam ngangmudale. Ai wayam ngangzaroi go ima. Machagi marau leiba wahangduda mapai bungona muhanglai. Kaidore luwangton kochi thangna wangangladi. Kumhai yengbiyo paba achobirang lakhini imung se kangkhong cherakhini. Macha ningogi wahangduda mamado sar'i. Taning di luwangton nangi maraido tawraklenu. Ima namau phajabi asina chatliba lamchat mayam se ima na kai khangdorige masak khaktang mana lokhatpa yai se. Mage amukpa lamchatto madu bukat biraga natro ibung apungba sina mabu puduna lakhibado. Hai madu loikraba warini ko thoktuna ne amuk nganglanu swaida. Nacha ningol aigi wa phawada ima na thawidraba natro. Phare aine wa amta ngangzaroi haisini aina tumi leikrage. Yengo kai tholake haidu yengo ai bu thajda ban natro yengo haisini noi. Luwang tung phuk hawatuna chatki ama amadi mapa tingak yengduna lehawi. Numit kharari su hojinkhre nongzugi ahing amadani akanba nungsisili akhak arawgi khonjentana thali nonglei nungsit tawriba asibu tasiluda puyanu isi sina tumnura leiri.
ꯃꯤꯀꯞ ꯐꯥꯗꯦ ꯄꯨꯌꯥꯅꯣ ꯃꯃꯤꯠ ꯑꯅꯤꯗꯨ ꯊꯨꯅ ꯄꯥꯡꯉꯤ ꯃꯥꯒꯤ ꯀꯥ ꯑꯁꯤꯗ ꯃꯤ ꯑꯃ ꯆꯪꯈꯤꯕꯒꯨꯝ ꯇꯧꯏ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯩ ꯄꯨꯌꯥꯅꯣ ꯀꯅꯥ ꯂꯥꯛꯄꯅꯣ ꯈꯟꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯂꯩꯕ ꯎꯈꯤꯗꯦ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯃꯪ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯟꯇꯣꯛꯂꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ ꯄꯨꯌꯥꯅꯣ ꯇꯨꯝꯕꯨ ꯍꯦꯛ ꯇꯨꯝꯈ꯭ꯔꯕꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯈꯪꯍꯧꯕ ꯅꯠꯇꯦ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯅꯤ ꯄꯨꯌꯥꯅꯣ ꯃꯃꯤꯠ ꯄꯥꯡꯂꯛꯂꯦ ꯃꯃꯥꯏꯗꯨ ꯈꯔ ꯍꯥꯒꯠꯆꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯩꯁꯤꯜꯂꯝꯕꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯃꯥꯏꯗꯨ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯃꯁꯥꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯈꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯨꯌꯥꯅꯣ ꯀꯥꯗ ꯆꯪꯂꯛꯂꯦ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯏ ꯃꯍꯥꯛꯀꯤ ꯑꯣꯏꯔꯝꯂꯤꯕ ꯁꯛꯐꯝ ꯃꯆꯤ ꯃꯆꯤ ꯈꯥꯝꯗꯨꯅ ꯑꯃꯨꯕ ꯗꯥꯛ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯄꯨꯌꯥꯅꯣ ꯃꯤꯄꯥꯏꯕꯅꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯀꯅꯥꯅ ꯎꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯂꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯄꯨꯌꯥꯅꯣ ꯃꯥꯒꯤ ꯀꯥꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯨꯌꯥꯅꯣ ꯅꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗ ꯃꯕꯣꯛ ꯀꯨꯟꯗꯥꯂꯦ ꯑꯃꯗꯤ ꯃꯆꯟ ꯂꯨꯋꯥꯡꯇꯣꯟꯗꯤ ꯃꯊꯃꯣꯏ ꯄꯦꯟꯅ ꯍꯔꯥꯎꯖꯈꯤ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯟꯈꯤ ꯂꯣꯏꯅꯕꯤ ꯄꯨꯌꯥꯅꯣꯒꯤ ꯃꯅꯥꯛꯇ ꯁꯦꯂꯣꯏ ꯃꯍꯥꯛꯁꯨ ꯆꯪꯂꯛꯇꯨꯅ ꯄꯨꯌꯥꯅꯣꯒꯤ ꯑꯅꯥꯕ ꯍꯪꯂꯔꯦ ꯄꯨꯌꯥꯅꯣ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯈꯨꯝꯃꯤ ꯄꯨꯌꯥꯅꯣ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯀꯗꯥꯏ ꯑꯩ ꯌꯦꯡꯒꯦꯁꯦ ꯅꯃꯥꯏꯗꯣ ꯁꯣꯝꯗ ꯑꯝꯇ ꯂꯩꯁꯜꯂꯣ ꯌꯦꯡꯗ꯭ꯔꯕꯁꯨ ꯌꯥꯔꯦꯗ ꯐꯔꯅꯤ ꯑꯩꯕꯨ ꯍꯪꯒꯣꯏꯕ꯭ꯔꯣ ꯄꯨꯌꯥꯅꯣ ꯃꯗꯨꯒꯤ ꯋꯥ ꯅꯠꯆꯗꯦ ꯑꯉꯝꯕ ꯀꯅꯥꯅ ꯎꯈ꯭ꯔꯕꯗꯤ ꯏꯀꯥꯏ ꯍꯩꯖꯕꯅꯤ ꯏꯍꯦ ꯃꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯔꯁꯤꯕꯣ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯪꯖꯒꯦ ꯍꯪꯗꯦ ꯍꯥꯏꯔꯤꯕꯅꯤ ꯈꯔ ꯈꯔꯁꯨ ꯍꯪꯉꯨꯗꯅ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯁꯣꯝꯗ ꯃꯤ ꯂꯥꯛꯄꯒꯤ ꯁꯍꯨꯝꯒ ꯐꯪꯕꯤꯕ꯭ꯔꯥ ꯀꯩꯗꯧꯔꯦ ꯑꯩꯗꯤ ꯇꯥꯈꯤꯗꯦ ꯑꯣ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯂꯅꯤ ꯆꯤꯡꯅꯕ ꯂꯩꯔꯗꯤ ꯊꯤꯒꯠꯁꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯑꯆꯨꯝ ꯃꯔꯥꯟ ꯐꯪꯒꯅꯤ ꯌꯥꯔꯦꯗ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯂꯅꯤ ꯑꯕꯣꯛ ꯔꯩꯃꯗ ꯍꯤꯗꯥꯛ ꯁꯦꯝꯅꯕ ꯍꯥꯏꯈꯤꯕꯅꯤ ꯅꯪꯒꯤ ꯍꯤꯗꯥꯛ ꯄꯨꯔꯛꯂꯅꯤ ꯍꯣꯏ ꯌꯥꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯐꯥꯎꯕꯗꯪ ꯉꯥꯏꯍꯥꯛ ꯌꯧꯔꯨꯒꯦ ꯑꯩ ꯊꯨꯅ ꯂꯥꯛꯀꯅꯤ ꯉꯁꯤꯗꯤ ꯀꯔꯤꯒꯤ ꯊꯨꯅ ꯍꯜꯂꯛꯀꯗꯕꯅꯣ ꯅꯪ ꯅꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯗꯤ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯁꯦꯂꯣꯏꯗꯨ ꯊꯣꯛꯈꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯄꯨꯌꯥꯅꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯁꯨ ꯑꯍꯣꯡꯕ ꯈꯖꯤꯛ ꯂꯥꯛꯄꯒꯨꯝꯅ ꯇꯧꯔꯛꯏ ꯅꯛꯅ ꯁꯨꯝ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯁꯦꯂꯣꯏꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯕꯃꯛꯇꯤ ꯉꯝꯗ꯭ꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯆꯟ ꯏꯕꯦꯝꯃ ꯂꯨꯋꯥꯡꯇꯣꯟ ꯆꯪꯂꯛꯏ ꯑꯐꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯂꯨꯋꯥꯡꯇꯣꯟꯅ ꯏꯅꯝꯃ ꯍꯤꯗꯥꯛ ꯆꯥꯁꯤ ꯃꯁꯤꯕꯨ ꯆꯥꯔꯗꯤ ꯈꯨꯗꯛꯇ ꯑꯅꯥꯕ ꯐꯈ꯭ꯔꯅꯤ ꯍꯣꯏ ꯑꯩ ꯉꯥꯛꯇꯪ ꯂꯩꯔ ꯆꯥꯔꯒꯦ ꯆꯥꯗꯕꯗꯤ ꯇꯧꯒꯅꯨꯀꯣ ꯏꯅꯝꯃ ꯅꯝꯐꯨꯗ ꯆꯥꯁꯤꯜꯂꯣ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯑꯕꯣꯛꯀꯤ ꯍꯤꯗꯥꯛꯁꯦ ꯌꯥꯝꯅꯁꯨ ꯐꯕꯅꯤ ꯋꯥꯗꯣ ꯉꯥꯡꯅ ꯉꯥꯡꯅ ꯂꯨꯋꯥꯡꯇꯣꯟ ꯄꯨꯌꯥꯅꯣꯒꯤ ꯂꯣꯠꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯍꯨꯔꯥꯟꯅ ꯌꯦꯡꯅ ꯍꯣꯠꯅꯩ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯄꯨꯌꯥꯅꯣ ꯃꯥꯁꯨ ꯂꯣꯠꯅꯕ ꯍꯣꯠꯅꯖꯩ ꯍꯤꯗꯥꯛ ꯈꯔꯗꯨ ꯊꯝꯂꯝꯂꯒ ꯂꯨꯋꯥꯡꯇꯣꯟ ꯊꯣꯛꯈ꯭ꯔꯦ ꯀꯔꯤꯝꯇ ꯈꯪꯖꯟꯗꯕꯤ ꯄꯨꯌꯥꯅꯣ ꯃꯍꯥꯛꯇꯤ ꯑꯅꯥꯕ ꯑꯁꯤꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯅ ꯃꯆꯟ ꯂꯨꯋꯥꯡꯇꯣꯟꯅ ꯊꯝꯂꯝꯕ ꯍꯤꯗꯥꯛꯇꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛꯇ ꯆꯥꯁꯤꯜꯂꯤ ꯃꯍꯥꯛꯅ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯕ ꯍꯤꯗꯥꯛꯅꯤ ꯍꯥꯏꯕꯗꯤ ꯄꯨꯌꯥꯅꯣ ꯃꯍꯥꯛꯅ ꯈꯪꯖꯕ ꯅꯠꯇꯦꯗꯣ ꯂꯨꯋꯥꯡꯇꯣꯟ ꯑꯃꯗꯤ ꯀꯨꯟꯗꯥꯂꯩꯒꯤ ꯊꯧꯔꯥꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯌꯥꯅꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯄꯨꯌꯥꯅꯣꯒꯤ ꯑꯅꯥꯕ ꯐꯖꯤꯜꯂꯛꯇ꯭ꯔꯕꯗ ꯃꯌꯥꯝꯗꯣ ꯅꯨꯡꯁꯥ ꯊꯤꯅꯔꯦ ꯊꯥ ꯑꯃꯁꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇ ꯄꯨꯌꯥꯅꯣ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯅꯤ ꯀꯔꯤ ꯂꯩꯅꯥ ꯅꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯄꯨꯌꯥꯅꯣꯅ ꯍꯥꯏꯈꯤꯗꯦ ꯂꯣꯠꯅ ꯊꯨꯞꯅ ꯑꯁꯨꯝ ꯂꯩꯁꯤꯜꯂꯕꯅꯤꯅ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯛꯂꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯥꯎꯅ ꯌꯨꯝꯁꯤꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯄꯨꯌꯥꯅꯣꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯩ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯀꯨꯟꯗꯥꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯃꯁꯥꯗ ꯅꯤꯡꯊꯤꯅ ꯍꯪꯂꯒ ꯑꯃꯨꯛꯇꯪ ꯐꯖꯅ ꯌꯦꯡꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ ꯃꯊꯥ ꯁꯥꯅ ꯁꯦꯂꯣꯏꯁꯨ ꯈꯨꯝꯂꯛꯏ
ꯑꯕꯣ ꯉꯥꯡꯅ ꯁꯛꯅꯕ ꯑꯝꯇ ꯌꯥꯗꯦ ꯃꯃꯥꯏ ꯂꯣꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩ ꯑꯅꯥꯕ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯀꯔꯤꯝꯇ ꯈꯪꯖꯗꯕ ꯁꯥꯗꯨꯅ ꯂꯨꯋꯥꯡꯇꯣꯟꯅꯁꯨ ꯈꯨꯝꯂꯛꯏ ꯃꯥꯒꯤꯁꯦ ꯃꯃꯥꯏꯒꯤ ꯑꯅꯥꯕ ꯃꯥꯜꯂꯤ ꯏꯀꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯇꯕ ꯃꯥꯜꯂꯤ ꯆꯨꯝꯃꯤ ꯃꯥꯒꯤꯁꯦ ꯃꯃꯥꯏꯒꯤ ꯂꯥꯏꯑꯣꯡ ꯅꯠꯇꯅ ꯑꯇꯩꯗꯤ ꯅꯠꯇ꯭ꯔꯦ ꯁꯣꯏꯗꯅ ꯃꯃꯥꯏꯒꯤ ꯂꯥꯏꯑꯣꯡ ꯑꯣꯏꯒꯅꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯑꯃꯨꯛ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪꯅꯅꯦ ꯑꯃꯨꯛꯇ ꯌꯦꯡꯊꯣꯔꯛꯎ ꯅꯪꯅꯅꯦ ꯑꯃꯨꯛꯇ ꯈꯪꯗꯣꯔꯛꯎ ꯀꯨꯟꯗꯥꯂꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯥꯁꯨꯅꯦ ꯏꯃꯨꯡꯒꯤ ꯃꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕ ꯑꯁꯤꯗ ꯃꯥꯁꯨ ꯌꯥꯎꯐꯝ ꯊꯣꯛꯏ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯎ ꯂꯨꯋꯥꯡꯇꯣꯟ ꯍꯣꯏ ꯑꯕꯣ ꯀꯧꯖꯔꯨꯒꯦ ꯂꯨꯋꯥꯡꯇꯣꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯄꯨꯌꯥꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯨꯋꯥꯡꯇꯣꯟꯅ ꯄꯨꯌꯥꯅꯨꯕꯨ ꯀꯥꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕꯁꯤ ꯄꯨꯌꯥꯅꯨꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯝꯗꯦ ꯃꯕꯣꯛꯅ ꯀꯧꯕꯅꯤ ꯍꯥꯏꯗꯅ ꯂꯨꯋꯥꯡꯇꯣꯟ ꯃꯥꯅꯁꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯔꯝꯃꯤ ꯑꯍꯜꯁꯤꯡꯅ ꯀꯧꯕ ꯑꯣꯏꯕꯅꯤꯅ ꯄꯨꯌꯥꯅꯨꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯥꯏꯗ ꯐꯤ ꯈꯟꯗꯨꯅ ꯄꯨꯌꯥꯅꯨ ꯊꯣꯛꯄꯗ ꯇꯥꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯨꯋꯥꯡꯇꯣꯟ ꯃꯥꯅ ꯄꯨꯌꯥꯅꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯄꯨꯌꯥꯅꯨꯁꯨ ꯂꯦꯞꯂꯝꯃꯤ ꯃꯁꯨ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯀꯨꯟꯗꯥꯂꯩꯅ ꯐꯝꯃꯨ ꯄꯨꯌꯥꯅꯨ ꯂꯨꯋꯥꯡꯇꯣꯟꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯄꯨꯌꯥꯅꯨ ꯃꯍꯥꯛꯁꯨ ꯐꯝꯊꯩ ꯃꯁꯨ ꯏꯕꯦꯝꯃ ꯄꯨꯌꯥꯅꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯨꯟꯗꯥꯂꯩ ꯃꯈꯥ ꯇꯥꯏ ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨ ꯄꯨꯌꯥꯅꯨ ꯀꯔꯤꯕꯨ ꯍꯪꯂꯛꯀꯅꯤ ꯈꯟꯅ ꯄꯨꯌꯥꯅꯨ ꯃꯤꯄꯥꯏꯕ ꯐꯥꯎꯏ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯐꯝꯂꯤ ꯃꯈꯥ ꯇꯥꯏ ꯀꯨꯟꯗꯥꯂꯩ ꯅꯪꯒꯤ ꯂꯥꯏꯑꯣꯡ ꯑꯩꯅ ꯈꯪꯂꯕꯅꯤ ꯅꯃꯥꯏ ꯍꯥꯡꯉꯨ ꯄꯨꯌꯥꯅꯨ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯉꯜꯂꯤꯉꯩꯁꯤꯗ ꯍꯤꯗꯥꯛ ꯊꯥꯍꯧꯁꯤ ꯃꯃꯥꯏ ꯍꯥꯡꯕ ꯉꯝꯗꯦ ꯄꯨꯌꯥꯅꯨ ꯍꯧꯖꯤꯛꯁꯨ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯐꯝꯂꯤ ꯄꯨꯌꯥꯅꯨ ꯃꯥꯒꯤ ꯃꯇꯧꯗ ꯁꯦꯂꯣꯏꯗꯣ ꯆꯤꯡꯅꯅ ꯂꯣꯏꯅꯕꯤꯗ ꯃꯤꯄꯥꯏꯅꯤ ꯌꯦꯡꯂꯤ ꯑꯃꯨꯛꯀ ꯍꯟꯅ ꯀꯨꯟꯗꯥꯂꯩꯁꯨ ꯄꯨꯌꯥꯅꯨ ꯃꯇꯝ ꯌꯥꯝꯅ ꯂꯧꯒꯅꯨ ꯅꯃꯥꯏꯒꯤ ꯐꯤꯗꯣ ꯍꯥꯡꯗꯣꯛꯎ ꯃꯁꯥꯒꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯄꯨꯌꯥꯅꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯤ ꯃꯃꯥꯏ ꯍꯥꯡꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯂꯨꯋꯥꯡꯇꯣꯟꯅ ꯄꯨꯌꯥꯅꯨꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯃꯥꯏ ꯑꯗꯨꯕꯨ ꯐꯠ ꯍꯦꯛꯇ ꯆꯤꯡꯗꯨꯅ ꯍꯥꯡꯗꯣꯛꯈꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯄꯨꯌꯥꯅꯨꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯑꯀꯤꯕ ꯐꯥꯎꯅꯈꯤ ꯂꯨꯋꯥꯡ ꯁꯦꯂꯣꯏꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯄꯨꯌꯥꯅꯨ ꯉꯁꯤꯃꯛ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯤ ꯃꯁꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯀꯨꯟꯗꯥꯂꯩꯅ ꯐꯥꯊꯔꯛꯂꯤ ꯇꯍꯥꯅ ꯐꯤꯔꯦꯞ ꯂꯧꯈꯤꯅꯨ ꯍꯤꯗꯥꯛ ꯈꯔ ꯊꯥꯔꯒꯅꯦ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯈꯤꯁꯤ ꯃꯕꯣꯛꯀꯤ ꯋꯥꯍꯩꯗꯨꯗ ꯂꯨꯋꯥꯡꯇꯣꯟꯁꯨ ꯈꯣꯟ ꯀꯟꯈꯠꯇꯨꯅ ꯍꯥꯏꯔꯛꯂꯤ ꯑꯕꯣ ꯂꯩꯅꯥ ꯂꯩꯊꯨꯡ ꯄꯛꯄ ꯃꯤꯒꯗꯤ ꯑꯩ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯑꯩꯈꯣꯏꯗꯁꯨ ꯂꯧꯅꯔꯛꯀꯅꯤꯌꯦ ꯍꯥꯏ ꯇꯞꯊꯒꯣꯅꯦ ꯂꯨꯋꯥꯡꯇꯣꯟ ꯑꯕꯣꯛ ꯔꯩꯃꯥ ꯑꯩꯗꯤ ꯇꯞꯊꯕ ꯉꯝꯂꯣꯏ ꯑꯁꯤꯗꯕꯨ ꯀꯃꯥꯏꯅ ꯇꯞꯊꯗꯣꯏꯅꯣ ꯍꯦꯟꯅ ꯁꯥꯎꯒꯠꯇꯨꯅ ꯁꯦꯂꯣꯏꯁꯨ ꯍꯥꯏꯔꯛꯂꯤ ꯄꯨꯌꯥꯅꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯆꯠꯈꯤꯕꯅ ꯐꯅꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ ꯄꯨꯌꯥꯅꯨ ꯂꯨꯋꯥꯡꯇꯣꯟꯅꯁꯨ ꯃꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯒꯦ ꯆꯠꯄꯤꯈ꯭ꯔꯣ ꯊꯨꯅ ꯂꯩꯕꯤꯔꯅꯨ ꯁ꯭ꯋꯥꯏꯗ ꯌꯦꯡꯅꯤꯡꯗ꯭ꯔꯅ ꯁꯛꯇꯣ ꯍꯪꯒꯣꯏꯕꯅ ꯑꯣꯒꯗꯧꯔꯦ ꯃꯆꯥ ꯃꯃꯧ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯨꯟꯗꯥꯂꯩꯅꯁꯨ ꯍꯪꯂꯛꯏ ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯈꯜꯂꯤꯕ ꯅꯈꯣꯏꯁꯨ ꯋꯥ ꯈꯔ ꯍꯥꯏꯌꯨꯗꯅ ꯁꯦꯂꯣꯏ ꯑꯃꯗꯤ ꯂꯨꯋꯥꯡꯇꯣꯟ ꯄꯣꯛꯄꯤꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯏꯃꯥꯅ ꯊꯣꯛꯄꯅꯦ ꯁꯤꯟꯕꯤꯔꯣ ꯊꯨꯅ ꯍꯧꯒꯠꯈꯤ ꯍꯩꯅꯗ ꯃꯇꯧ ꯎꯠꯇꯨꯅ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯀꯨꯟꯗꯥꯂꯩꯒꯤ ꯃꯃꯧꯗꯣ ꯃꯊꯥ ꯁꯥꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯨꯟꯗꯥꯂꯩ ꯏꯁ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯌꯥꯅꯨ ꯃꯥꯕꯨ ꯏꯟꯊꯣꯛꯂꯦ ꯄꯨꯌꯥꯅꯨꯒꯤ ꯃꯤꯆꯪꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯏꯀꯥꯏꯕ ꯅꯪꯂꯕꯤ ꯄꯨꯌꯥꯅꯨ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗ ꯇꯥꯏ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯊꯃꯣꯏ ꯆꯥꯛꯅ ꯄꯨꯌꯥꯅꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯦꯂꯣꯏꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨꯁꯨ ꯃꯥꯡꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯑꯩꯕꯨꯁꯨ ꯈꯨꯗꯨꯝ ꯆꯟꯕꯤꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯝꯂꯗꯤ ꯑꯩꯒꯤ ꯑꯋꯥꯕꯗ ꯅꯍꯥꯛꯁꯨ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯕꯤꯌꯨ ꯑꯩ ꯂꯩꯅꯥ ꯆꯦꯟꯕꯤ ꯅꯠꯇꯦ ꯑꯩ ꯂꯥꯏꯊꯨꯡ ꯄꯛꯄꯤꯁꯨ ꯅꯠꯇꯦ ꯅꯪꯅ ꯑꯉꯝꯕ ꯑꯃ ꯑꯣꯏꯔꯝꯂꯗꯤ
ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯨ ꯅꯍꯥꯛꯅ ꯊꯤꯖꯤꯟꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯑꯩ ꯏꯀꯥꯏꯕ ꯅꯪꯂꯦ꯫ ꯑꯩ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ꯫ ꯄꯨꯌꯥꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯋꯥꯔꯒꯇ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯑꯋꯥꯕꯒꯤ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯍꯟꯈꯤꯒꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗ ꯅꯍꯥꯛ ꯅꯤꯡꯉꯝꯗꯕ ꯂꯥꯛꯇꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯩ ꯑꯃꯅ ꯅꯍꯥꯛꯇꯒꯤ ꯆꯠꯈꯤ ꯍꯥꯏꯗꯅ ꯅꯪꯅ ꯍꯦꯛ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯕ ꯃꯗꯨ ꯅꯪꯒꯤ ꯄꯥꯞꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯨꯋꯥꯡ ꯁꯦꯂꯣꯏꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯄꯨꯌꯥꯅꯨ ꯆꯠꯈꯤ꯫ ꯁꯦꯂꯣꯏꯅꯁꯨ ꯈꯥꯝꯂꯨꯗ꯭ꯔꯦ, ꯃꯅꯤꯡ ꯇꯝꯅ ꯑꯗꯨꯃꯛ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯄꯨꯌꯥꯅꯨ ꯁꯛꯂꯣꯠꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯃꯄꯥꯝ ꯂꯝꯗꯝ ꯇꯝꯅ ꯂꯥꯛꯆꯈꯤ꯫ ꯃꯃꯥꯕꯨ ꯀꯧꯕꯁꯨ ꯉꯝꯖꯗ ꯃꯥꯡꯒꯣꯟꯗꯥꯔꯤ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯄꯨꯌꯥꯅꯨ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯈꯝꯇꯣꯟ ꯊꯣꯛꯂꯛꯂꯤ꯫ ꯀꯅꯥꯅꯣ ꯅꯪꯗꯤ? ꯏꯃꯥ, ꯅꯆꯥꯅꯤ꯫ ꯍꯥ, ꯄꯨꯌꯥꯅꯨꯒꯤ ꯈꯣꯟꯖꯦꯜꯅꯤꯅ ꯁꯤꯗꯤ꯫ ꯈꯨꯝꯖꯤꯜꯂꯤꯕ ꯃꯃꯥꯏꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯨꯌꯥꯅꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯃꯥꯅꯦ ꯏꯃꯥ, ꯅꯆꯥ ꯄꯨꯌꯥꯅꯨꯅꯦ꯫ ꯅꯆꯥ ꯄꯨꯌꯥꯅꯨꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯏꯃꯥ? ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯕꯨ ꯎꯕꯗ ꯂꯩꯈꯝꯇꯣꯟ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ꯫ ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯏꯃꯥ, ꯅꯆꯥꯕꯨ ꯂꯩꯅꯥ ꯄꯛꯏ ꯍꯥꯏꯗꯅ ꯅꯆꯥꯕꯨ ꯏꯟꯊꯣꯛꯂꯣꯏꯗ꯭ꯔꯦ ꯏꯃꯥ? ꯏꯃꯥꯒꯤ ꯄꯨꯌꯥꯅꯨ, ꯑꯩꯁꯦ ꯅꯃꯥꯅꯤꯅꯦꯍꯦ꯫ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯏꯆꯥꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯏꯟꯊꯣꯛꯂꯕꯁꯨ ꯅꯃꯥ ꯑꯩꯅꯗꯤ ꯏꯆꯥꯒꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯂꯤ ꯄꯨꯌꯥꯅꯨ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯍꯤꯡꯈꯣ ꯍꯥꯏꯕ꯭ꯔꯥ? ꯅꯆꯥꯕꯨ ꯍꯤꯡꯕ ꯌꯥꯈꯤꯗ꯭ꯔꯅꯤ ꯏꯃꯥ? ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤ꯫ ꯏꯃꯥꯅ ꯂꯥꯌꯦꯡꯒꯅꯤ꯫ ꯏꯃా ꯂꯩꯔꯤ ꯄꯨꯌꯥꯅꯨ, ꯅꯪ ꯋꯥꯒꯅꯨ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ꯫ ꯏꯆꯥꯒꯤ ꯐꯖꯕ ꯃꯥꯡꯈꯤꯕ ꯌꯥꯔꯣꯏ꯫ ꯏꯃꯥ ꯂꯩꯔꯤꯗꯅ ꯏꯆꯥꯒꯤ꯫ ꯏꯃꯥ, ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯅꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄꯤꯔꯣ ꯏꯃꯥ꯫ ꯈꯨꯟ ꯑꯁꯤ ꯂꯥꯟꯗꯨꯅ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯁꯦ ꯏꯃꯥ꯫ ꯆꯠꯀꯅꯤ꯫ ꯀꯕꯨꯏ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇꯅꯦ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯏꯆꯥꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯒꯅꯤ꯫ ꯏꯆꯥ ꯄꯨꯌꯥꯅꯨꯒꯤ ꯐꯖꯕ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯎꯍꯟꯒꯅꯤ꯫ ꯈꯨꯟ ꯈꯨꯗꯤꯡꯗ ꯏꯆꯥꯒꯤ ꯐꯖꯕꯕꯨ ꯁꯛꯅ ꯁꯣꯟꯅꯍꯟꯒꯅꯤ꯫ ꯃꯁꯤ ꯅꯃꯥ ꯂꯩꯈꯝꯇꯣꯟ ꯑꯩꯍꯥꯛꯀꯤ ꯂꯦꯡꯗ꯭ꯔꯕ ꯐꯤꯔꯦꯞꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯃꯆꯥ ꯄꯨꯌꯥꯅꯨꯕꯨ ꯄꯨꯗꯨꯅ ꯈꯨꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯀꯕꯨꯏ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯈꯝꯇꯣꯟꯅ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯃꯤꯡ ꯆꯠꯂꯤꯕ ꯀꯕꯨꯏ ꯃꯥꯏꯕꯅꯤ꯫ ꯄꯨꯌꯥꯅꯨꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒ ꯃꯇꯥꯎ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯃꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯅ ꯀꯕꯨꯏ ꯃꯥꯏꯕ ꯑꯗꯨꯅ ꯄꯨꯌꯥꯅꯨꯕꯨ ꯍꯤꯗꯥꯛ ꯊꯥꯕ ꯍꯧꯈꯤ꯫ ꯄꯨꯌꯥꯅꯨꯕꯨ ꯂꯥꯌꯦꯡꯈꯤ꯫ ꯇꯞꯅ ꯇꯞꯅ ꯐꯕ ꯍꯧꯔꯛꯈꯤ꯫ ꯗꯥꯛꯐꯪ ꯃꯁꯤꯡ ꯍꯟꯊꯔꯛꯈꯤ꯫ ꯊꯥ ꯑꯃ ꯆꯨꯞꯅ ꯍꯤꯗꯥꯛ ꯊꯥꯔꯕ ꯃꯇꯨꯡ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯉꯝꯈꯤ꯫ ꯄꯨꯌꯥꯅꯨ ꯑꯃꯗꯤ ꯂꯩꯈꯝꯇꯣꯟ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯌꯥꯅꯨ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯍꯧꯔꯛꯂꯦ꯫ ꯀꯕꯨꯏ ꯄꯥꯈꯪ ꯀꯌꯥ ꯑꯃꯅ ꯄꯨꯌꯥꯅꯨꯒꯤ ꯐꯖꯕ ꯑꯁꯤꯗ ꯉꯥꯎꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯅꯍꯥ ꯈꯨꯗꯤꯡꯃꯛꯅ ꯄꯨꯌꯥꯅꯨꯕꯨ ꯑꯄꯥꯝꯕ ꯐꯥꯎꯔꯝꯃꯤ꯫ ꯇꯝꯗ ꯈꯛ ꯅꯠꯇꯅ ꯆꯤꯡꯒꯤ ꯈꯨꯟ ꯑꯁꯤ ꯐꯥꯎꯕꯗ ꯄꯨꯌꯥꯅꯨꯒꯤꯗꯃꯛ ꯄꯥꯈꯪ ꯀꯌꯥ ꯈꯠꯅꯈꯤ꯫ ꯄꯨꯌꯥꯅꯨꯒꯤ ꯃꯤꯡꯗ ꯏꯍꯧ ꯀꯌా ꯑꯃꯁꯨ ꯂꯥꯛꯈꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯈꯨꯟꯒꯤ ꯈꯨꯜꯂꯥꯛꯄꯗ ꯋꯥꯀꯠꯂꯤ꯫ ꯄꯨꯌꯥꯅꯨꯕꯨ ꯈꯨꯟ ꯑꯁꯤꯗ ꯊꯝꯕꯤꯔꯅꯨ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯀꯠꯂꯤ꯫ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯄꯨꯌꯥꯅꯨꯕꯨ ꯆꯠꯈ꯭ꯔꯣ ꯍꯟꯈ꯭ꯔꯣ, ꯈꯨꯟ ꯑꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯀꯕꯨꯏ ꯃꯥꯏꯕꯒꯤ ꯃꯐꯝꯗ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯕꯨꯏ ꯃꯥꯏꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯌꯥꯊꯪꯅꯤ, ꯉꯥꯛꯇꯕ ꯌꯥꯗꯦ꯫ ꯄꯨꯌꯥꯅꯨꯕꯨ ꯆꯠꯍꯟꯕꯗ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯨꯌꯥꯅꯨ ꯑꯃꯗꯤ ꯂꯩꯈꯝꯇꯣꯟ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯈꯛꯇ ꯂꯩꯖꯕꯅꯤ꯫ ꯃꯄꯥꯟ ꯂꯨꯄꯥꯟ ꯀꯥ ꯍꯦꯟꯅ ꯊꯣꯛꯂꯨꯗ ꯂꯣꯠꯅ ꯊꯨꯞꯅ ꯂꯩꯔꯝꯃꯤ ꯑꯅꯤꯗꯣ꯫ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯂꯒꯗ꯭ꯔꯥ ꯄꯥꯈꯠꯅ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯈꯝꯇꯣꯟꯅꯁꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯩ ꯃꯆꯥꯕꯨ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅꯗꯤ ꯄꯨꯌꯥꯅꯨꯕꯨ ꯂꯩꯅꯥ ꯄꯛꯏ ꯍꯥꯏꯕ ꯈꯪꯈꯤꯗꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯎꯈꯤꯗꯦ꯫ ꯁꯦꯂꯣꯏꯅꯁꯨ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯑꯔꯣꯠꯄ ꯋꯥꯔꯤ ꯑꯣꯏꯅ ꯊꯝꯈꯤ꯫
Maram asina khunja miyamnadi jimbol ngangnari. Karingidamak puyanuna mayumda halaktuna leiribano. Aduga karingidamak tha ama ani mama macha anina khun thadoktuna chatkibano. Wahang kaya ama hangnari makhoi masel onsinaduna. Matam koina thonganwang malaludraba matung mataibe masinthana hek haimandana patta in chingba lakhibani. Mama ibe malekhamton lehode lotna lakpani mama khanghanda. Nong su thili adu churami. Nga su yamna pharami anido mayum hanjingani khangkhidre. Sandya ya changlaklaba adu phawda in chingduna leikhre. Thengjilakpa sida puyanuna hairakli. Chalasira namita gadori. Tungol se amta thanan khige aduga chalase khajikta ngairabani. Ima laklamdani ai khondi charani haiwani nambo. Is ngai ngamdeda puyano. Halasi sintha. Nang ne hek ngangmandanani lemlei nga ga apta laktre bema. Chatlo hairibani lemlei nga na nangbu tani bani adu. Hoi karasi halasi bema. Mama nabi anido karakle. Mi tadaba lamhangoi na leiriba yangdong lambi yausilakpa doaida. Yanggoi sagol karagi makhol taraklami. Khonjela duba taraga puyano pakatna. Sintha, kanagi kangboy bujano. Khonjel si nakna taraida. Khangdi yesu kamdaw ni puyano namay khumziluida. Haina sagol thauduna lagliba tamba kharadu makhoi gi hek managda sagol adu khamdare. Tarai lum lauba ingna limzaba khonjela makhak. Nuzani bu khulsida gi oibirabra. Karigumba matang hangjagi haibabu. Hanna tune yengluda sinthane hekta khumi. Nakhoibu kanano masak khangdaba mina hangba wahangdi ekhoi pakhum pizadi. Momon khazik noktuna jinglimna aduma khumlai. Aihak khun thangnabada leiriba khuman ningthokten suba amadi khuman leimagi naitong pokjaba bibarelni. Ha Mazai bongoni haiba. Is utluriba lamsat asiga. Aibu chayak phangba taribra.